Ngasigi oiba tongan-tonganba collection khara miyam de khodol tamjage Cookie Students Organization SADAR Hills PWD office ta LEISILLIBASI LEPKADBNI haidi Thadau Student Organization General Headquarters ki spokesperson Vicky Thadau na press ta thadorokpa chirolamagi matungina Kangpokpi District Headquarters ta leiba SADAR Hills PWD office ta Cookie Student Organization SADAR Hills KSO amadi atopa organization singna lona yadaba maongda occupied tawduna LEISILLIBASI pungning nungnaningai oi haina phongdorokli Thadau Student Association na KSO ki thawng asi akan mamongda yaningdaba phongdoi amasung athuba matamda lona yadaba maongda SADAR Hills PWD office ta LEISILLIBASI leptuna mafam asi thadokadabani hairi serolasina makataraduna KSO ki thawng asina PWD SADAR Hills Division pu Imphal gi khoyathongdagi function tawhanduna leire masisu kodong sadabana maram oiraga Kangpokpi District Headquarter dagi kilometer amarom chathoklaga leiba daily khungangda matam kharagi oiba kem office sangatnaba thorang tawbasu tongan-tonganba lup amadi miyosing sangatpa yaroi haina athingba pirakle karigumba PWD SADAR Hills Division ki functioning asi daily khungangdagi tawba yaroi haina makatana athingba pige hairabadi SADAR Hills PWD office ta KSO amadi atopa lupsing lona yadaba maongda LEISILLIBASI hana tanthokkinaba mari leinaba singda demand tawgadaba lenga ki office amabu organization amana rule gi wangmada khopsenduna leisinba haibasi ikainingai oibada natna public administration da khudongsadaba kaya mayokna hali masigi matangda Manipur gi governor na miyeng changbiyo hairi makatana lan kapnaba mafamda leirubagi damak NIA na mombung khulgi kunjasing OTPNI haiba aisdoni gi phamtamjage National Investigation Agency NIA na aruba case kaya da chenaba mara leiba miyoi kaya buna phadaba makai thadoktuna thamlaga chamna jiri bangki mombung khulda leiriba kunjasing bu lan kapnaba mafamda leirubagi damak toina kakhatuna kihan khangalaga aranba lambida punaba amadi mara leitaba miyoi kaya buna maral sizinduna mongbungi kunjasingbu aranba thabak thoram kayada chenahanaba honariba thongsinga si akanmam ongda yaningde haina ngase jiri bamgi ima kaichel da pangthokiba pawgi mifamda jiri lauri khongthang lukki advisor aisdoni mitaina phongdokhre pawgi mifam aduda jiri bamgi AJMP WASED JIMWALWWOK IKAL Mongbung Apunba Maira Paibi Lairenbi Lekai Nupi Marup Jiri Lauri Khongthang Lup Amasong Jiri Bamto Ladiba Tongan-tonganba club amadi organization singi mute kayana sarup yaduna pendaba phongdokhi aisdoni na makatana hai matam sangna NIA na Mongbungi kunjasing bu kokhatuna otnairakpada kunjasing khang mangamlaktre Mongbung khulda leibada kunjasing sapagani khanaraktre atuba matamda mari leinabasing na miyeng changbiduna Mongbungi kunjasing bu kanbiu mari leinabasing na khulasibu ngakpibaga loinana lokhatpam thokpa section thorang kaya su lokhatpiu mamangdasu CRPF Manipur Rifles Assam Rifles Manipur Police amadi commando singa tharaktuna mafam asida leibiki matamaduda thengnakiba lanasi kuki khulai paiba singa lenga kani haibasi miyamna khangnaraba maktada NIA na G5 na kapani amadi arambai tingol na tawbani hayu haiduna Mongbung khulgi kunjasingda nampude inchindun lakibani kunjasingbu kokhatuna NIA choklaba wahi watasing adu nampuda hayu haiduna kihan khangalakiba thawdok kayarak yawkhre makoina haibasing adu phongdu uyadrabadi Mongbung khulgi kunjasingi tungi punchida apabo oiroi makoina kari tawrakpa ngambagi yengu haina phawba kihalaki makatana NIA na karoklabadi khulgi kunjasing khana nainaraba matung asigumba thongsing asigi mayokta lepnaba warip lauri haiki makatana chaitara kaktangai riba mairoi nupa macha ama thauri yanduna siramle matanta sijabra natraga hatokpibra JSC sengkre wathok OIRAKADOURI masagi academy is 2015 gi matungina chaitara rom tangai riba nupa macha ama thauri yalamle haiba thodokta kanma ngamdana laikidre thodo ase mak matanta sijanaba honakibra natraga mina hatokpibra haiba chapchana khangba ngamdriba oiraga su thodo asigi mayokta JSC against non natural death of Prit Chabam Santos semkibaga loinana JSC asigi convener Jaya Khangembamna Bishnupur gi deputy commissioner da wakat chirol ama pisinduna thodo asigi achumba langlangjit puthokpiu haijakhre pawse amana phangba pawna haibada ngase ayu anganba pung mari rom tarakpada Prit Chabam Santos Elias Pikru apokpa PH ningchem kawba phagochau ikai awang lekai ward number 1 dagi Santos ward number 2 da leiba lamjing meira mahikol school gi boarding gi campus ta hauba gulmor pambi amada thauri yanbani haiduna leirambani hairi mahakpu thengnaba miyosing na panthadana mahakpu kokta gi PHC da lekana
kananaba pukhatki adubu ayuk pung marige minute yankhairom tarakpada doctor singna kananaba khonabada ngamogdabadagi laikhidabani hairi thodo asigi pautabaga phogzau ikhai ps ki team ama laktuna thorok thokpamda yingsilakhi loinana unnatural death ud case ama register tawduna lakhotki laikhidraba nupa masa asi school asida class 6 tamlibani hairi adu moinamak thodo asi chingningai oi hairaduna jc ama semduna thodo asigi achumba langla langjin puthokpinaba dc da iba cholama pishinkibani hairi nasini widang atengba phawbudadi thodo asigi matangda chapchaba report phangkhidri makhatana cookie sing tengkhaiduna thoningba maming cholaga lambi sembada lengakna yingshendabra haiba en birengo phamthamjage reserve forest area sing tengkhaiduna cookie sing lambi semlaga thoning maming thonbada lengakna yingshendabra amasung pre thadoklabra haina sangmai assembly constituency dagi kaduna minister phawbo oiramlaba ningthaujam birena phangdokkhre ngasi phayengda leiba maki all age home sakti sadanda pangthokpa pawgi miphamamada waphamasi phongdokladuna mahakna makhatana hai Harautel gi chiru lamkhai amadi miyamna Olympic Park haina khangnariba maphamsing asida cookie shingi shugi designated camp sagani haina harang tawrakliba asi saba yaroi aikoi miteina chingda chattuna yungkai sabagi leiba khara lobadadi reserve forest area ni haiduna athing bapiraklaga cookie shingna chingtem khaiduna lambi sangolakpada karisu haiba ngamdabagi thong asi karamba makhalgi lono hangki makoina tawningbata tahollaga aikoi buna namsilaga thamba asi India lengakna cookie shingna bu tawrabadi loina yarabra haibu wangsu hangki pawgi mipam Saruk Yakiba Rural United Club Organization ki President Ningthau Rasanta Kumar na Paumising the High Mitegi Kulsing Nakna Batchingi Mapamsing the Cookie Shing Namakogi Su designated camp Sagani Haiduna Tarang Taruli Basi India Lengang Natubu Matamda Lepalu Maikaya Som the Lady Bamiana Tarangasi Yabangamloi Maru Oina Naga Purupna Taba Lamsing Pauduna Tiger Road German Road Haina Maming Tondana Samdak Liba Lambi Asi Cookie Amadi Mitei Anigi Lan Tauna Dringai Hauna Samdak Krabani Taonga Sida Iya Yabugumna Lengangna Usinadana Lay yaroi kangpokpidagi churachandpur phawbagi lambi ase black topping tawkhrabadi mitei singda hena awaba mayuk nagani loinana lambi semningba maongda semba masong thoningba maming thonbada lengakna ayaba pidabra hangladuna lengaki mekeidagi yengsinbam thoktrabra haina su hangki makhatana chin cookie gi nauna semba nansu group sing hatoknare Tamelongi Daibajang Kulda UKNA gi keder manga siri hari Manipur gi singi area sing the operate tawrakiba cookie job puruki tongan ba militant group sing bu cookie national organization KNO amasong United People's Front UPF ki makada kanglup ani thokna khomjilaga Manipur amadi Union lengaka kumza 2008 gi official oina suspension of operation sugi ayaba thamdaraktuna nakal ahum gi marakta wari sanaba horakpadagi May 2023 dagi thorokkiba lana sidagi Manipur lengakna mamang sahi 2024 gi February da su secretary dagi handokraba matungda nauna semkiba chin cookie singi militant group anigi marakta kuthokna duna hatokna ba horakle narang numidang amasung ngasi ayuki lonaba ahing nungyai matung pung anirom tarakpada Tamilong district ki nungba subdivision gi manung chanba longpi khulga nangana leiba Davidjang khulda su tawna bada yaudriba chin cookie militant group anigi marakta kuthokna duna party amana amagi commander yauna keder manga hat kre hairi thodok thokriba mafam ase nungba police station dagi makharom da kilometer yankairom lapna leiba asukba jungle gi charuk amadani hairi mafam adu gari sangthok sangsin tawba yaba mafam oidabada nattana mobile phone gi signal phangdaba mafam ni hairi thodo asigi matangda paukse amana phangba pauna haibada nungba subdivision gi manung chaliba khul asigi mafam amada United Cookie National Army UKNA gi keder mapanna changjapam lawduna leirakibani makhoi mapan gi manungda commander Saiboina atopa keder mangaga makhoi changjapam lawriba yum adugi manungda tumduna leibani aduga atopa keder marina mapanda santri duty tawduna leibani hairi tanjadu da chinkuki Mizo Army CKMA gi keder sing oiramgani haina apaba makhali kuchu khulai paiba yamlaba keder sing sangsilaktuna santri duty tawduna leiramba UKNA gi keder mari dagi makhoina pairamba nongmai sing mullaba matungda tumduna leiba commander Saiboy yauna keder mangabu nongmaina kaptuna halambani hairi Saiboy yauna leikhidraba keder sing gi manungda Alex Pongba Ringo amasung Rainbow Kowba Kedrishing Yauri Adum Oinamak Todo Asigi Matangda Mari Lainaba Authority gi Mekaitigi Official Oiba Pau Phangba Ngangkidri Adum Oinamak Kuthokna Kiba UKNA amasung CKMA Hariba Chinkuki gi militant group ani asi Purup ani sigi Miyoi singa Linkhatpa Kuidriba militant group singni hairi Panba yabadi mamang thagi kuntrada Churachandpur district ki mafam amada su tawnariba Cookie National Army KNA gi Deputy Commander in Chief TH Haukipna
mahakki bodyguard aniga loinana karamada tongduna chatingaida UKNA gi cadre sing ambush taraktuna makoi ahum nongmaina kapsinduna tamthiba moongda hatkibaga loinana thodok adudagi hydrorakpa maruna panduna masagi chahi mudra helabi chingmi nupi amasu laikidabagi thodok thokrabani thodok adudagi KNA amasung UKNA gi marakta yengchinaba horakpasu laikrabani amaromda May ahum 2023 dagi chattarakliba lana sida suda lerakliba kuki jo militant chingnak chingana yakshilakpadagi union lengakta su abrogate taunaba akanba demand tauduna lakpani union lengak ki mikaidagi su designated camp sing masing hanthanduna mitei singi khulga nangana thamdanaba thabak sing lakhalakli hairi Maka Satarakpada Tarian Pokpigi IDP Sing Chayola Sida Halalagani Haiba Raskumar Yopam Tamjige Manipur the Togli Bakanluki Irang Sinamaram Oiraga Impal West District Tarian Pokpi Amasong New Kaital Manbigi Kunja Sing Magi Mayum the Labangam Daduna Internally Displaced Person IDP Oiner Relief Camp to Lady Basing Chayola Sigi Manunda Masamasagi Mayumda Hanjalalagani Haina Impal West Deputy Commissioner M Raskumana from the Kray IDP Sing Mayumda Hanjinbada Kodong Sananaba Pekalak Libatabak Sing Ngasi Ayuk Deputy Commissioner Asina Hakcheng na chatuna yengshin krek yengsin kongsat aduda M Raskumana hai kumza 2023 gi me ahum dagi thokkiba irang asida nanma kai relief camp to lerakkiba new kaital manbi amasung tarin pokpi na chingbagi miyoi kharadi masa masa gi mayumda lainaba haukhre adubu yumna kunga mathairom wathauri basing asi hanjilhanaba makhoi gi hauzik oiriba yumgi pibam sing sangdokpa samjinba amasung takna chanaba ising phanganba amadi electric pibuna chingbagi thabak yamna kanna yengsili mahangna makhatana haikibada relief camp to leiraga hayengmang hekta yumda changlaga nakoina thokpa leiruro haiba yaba natabanina makoina leirugodaba yumsing adu samjin chajinba tarutana hanba amasung mai phanganba haibasi tangai fade hairiba pandamasi phanganaba manipur lengaki department sing khudam oina hairabada power PHE dina chingbagi staff sing thajinduna thabak tawali yumda hongjinbada tangai fadana sel khara mathau tabasing adu kaithokpinaba finance department ta haijakre masigi su mathakta makoina relief camp ta leiringaida phangba rasan amadi atai khudong sabasing adu mayumda hanjinkre haiduna khudakta kaktat patawroi makatana khudong sabasing adu phangkhigani anadigi hawna pibam sadaba yung kaya amasu yauri makoi prime minister gi yum sabagi scheme gi makada ahanba priority pidanaba honari makoi bu khudong thiba thondaba kamdawna ahenba security pigadagi haibagi matangdasu yamna kupna naina khre IDB punamak mayumda hanba yaba leiribasingdi ahan akon yenglaga hanjinanaba thabak paikhale Impal West paikhalakliba thabak tharomasi lona thutna tawbanate kangpukpiga tainaba mafam singina makoigi deputy commissioner singda amasung law and order ga mari leinabana SP singda paupiduna mangna pekhaliba tharang sing asigi maramda khangali soingam loidaba phibum ama sangbalakpadagi makhoi halinaba tharang sing paikhalakpani hairi makhatana Assam dagi illegal immigrant sing takthorakpada Nagaland ta akanba section tharang lokhat khre hairi Assam lengang state aduda leiriba illegal immigrant sing takthokpagi thabak paikhatpa horakpadagi Nagaland te mitop sing adu chanchilakpa yai haina chingnabadagi tongan ba Nagaland gi mafamda akanba security gi section tharang lokhat khre hairi authorities sing na mari leinaba law enforcement agency singa mikup na hum sing na leinaba khangan khibaga loinana state anigi law na bangangkhaida akanba section tharang lokhatnaba khangan khre haina report amana phongdawrakli Assam da kanglon kaina sanglakhiba mitop sing state lengang na takthorak khraba tungda mitop sing adu Nagaland ta chanchilakpa yai haina chingnabadagi akanaba section tharang ase lakhatkibani hiramasiga mari lenana makok thongba official singna Nagaland ki micham miyamda Assam dagi chanthorokpa mitop sing thengnarabadi manaknakpa police station singda paupinaba khangan khre masing yamlaba mitop sing chanchilaklabadi Nagaland ki demography da chauna akaiba tholakpaga loinana law and order gi phibam solakpa yai haina chingnabadagi state lengangna akhanaba thawang ama lokhatuna Assam dagi chanthorokpa mitop sing changsilakpa ngamandanaba honakhibani hairi yumlonaba lebak singdagi ayaba yaudana changlakpa mitop kaya Assam gi tongan ba mafamda leirakkhibagi matangda state lengangna mitop sing masak khangdoklaga masa gi maramdamda halankinaba thawang lakhalakhi mitop ki masingna state aduda leiriba yelomi singi masingdagi hengalakpa yabagi phibamda lakpa maramna akhanaba thawang sing asi lakhalakpani hairi makha chatarakpada nungtil pawse gi chifong ama oiriba kangla pawdagi lakhotcharaga thamjige jalerong singna kundaba mafam singda sugi kem thamjin baibasi amuk hanna hatna hananaba sinmani hairi jalerong singni namna tariba mafam singdagi sugi kem thamjilak bai Manipur da ing tapna lehendanaba kuki amasung naga anigi marakta khana hananaba India lengangna sinba thausinni haina lawi haina Jilerong United Committee Manipur gi president Maibom Phaumoina phongdokkhre namdulong da pangthokiba pawgi mifam amada mahakna makhatana haikibada kuki shu kambu singa wari
सनदुना सुगी केम तरागा मरीदगी तरेट हंथबा हाइबसी अफब ओइरबसु जलेरोंग की जगादा नौना सु केम सजिलक हाइबसी याबा ngamloi sin kuki kangbusing asi anauba ngaktani aduga ngasina जलेरोंग की लम कया मखोगी लमनि हाइना क्लेम तौसिलगा जर्मन रोड अमसुंग टाइगर रोड हाइना ममिंग थोंजिलकपा असिदा इंडिया लेंगाक अमसुंग मणिपुर लेंगाकना तुमिना येंगदुना लेथोकपा असि यामना लेबक थिबनी मखाताना पामदबा थोदोकसिंग थोअलोय हाइरबदी सुगी कैंपसिंग असि चुराचांदपुर फेरजोल अमसुंग टेक्नोपालदा ओइना थम्मी लोइना नागाताबा मफमसिंगदा बंचथरिबा असिदा यूएनसी दा कुकी जोसिंग तोकनबा अपील तौरिबा असि यूएनसी असि कुकी लुपसिंगी मखादा लेबा नत्ते हाइरि